ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯋꯥꯁꯛ ꯄꯤꯕꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯁꯨ ꯏꯁꯣꯔꯅ ꯋꯥꯁꯛ ꯄꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯗ ꯑꯗꯨ ꯀꯗꯥꯏꯗ ꯎꯕ ꯐꯪꯕꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯗ꯭ꯌꯨꯇ꯭ꯔꯣꯅꯣꯃꯤ ꯑꯅꯤꯁꯨꯕ ꯋꯥꯌꯦꯜꯂꯣꯟ ꯄꯟꯗꯨꯞ 38ꯒꯤ ꯄꯗ 6ꯇ ꯎꯕ ꯐꯪꯉꯤ ꯑꯩ ꯍꯥꯏꯐꯦꯠ ꯄꯥꯔꯛꯀꯦ ꯑꯅꯤꯁꯨꯕ ꯋꯥꯌꯦꯜꯂꯣꯟ 38ꯒꯤ 6 ꯀꯣ ꯑꯀꯟꯕ ꯑꯣꯏꯌꯨ ꯑꯃꯁꯨꯡ ꯅꯊꯧꯅꯥ ꯐꯧ ꯃꯈꯣꯏꯕꯨ ꯀꯤꯒꯅꯨ ꯀꯤꯗꯨꯅ ꯅꯤꯛꯀꯅꯨ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯏꯁꯣꯔ ꯖꯦꯍꯣꯕꯥꯗꯤ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯃꯍꯥꯛ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯊꯅꯝꯂꯣꯏ ꯑꯃꯁꯨꯡ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯣꯏ ꯁꯤ ꯀꯅꯥꯗ ꯏꯁꯣꯔꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯁꯤꯒꯤ ꯑꯆꯧꯕ ꯋꯥꯁꯛ ꯄꯤꯕꯁꯦ ꯋꯥꯁꯛꯄꯅꯣ ꯍꯥꯏꯔꯒꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯃꯣꯖꯦꯁꯇ ꯏꯁꯣꯔꯅ ꯁꯤꯒꯤ ꯋꯥꯁꯛ ꯄꯤꯕꯁꯦ ꯑꯅꯤꯁꯨꯕꯅ ꯋꯥꯁꯛꯏ ꯃꯣꯖꯦꯁꯇ ꯈꯛ ꯅꯠꯇꯦ ꯃꯣꯖꯦꯁꯀ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯏꯁ꯭ꯔꯥꯑꯦꯜ ꯃꯆꯥꯁꯤꯡꯗꯁꯨ ꯃꯥꯅ ꯁꯤꯒꯤ ꯋꯥꯁꯛ ꯄꯤꯕꯁꯦ ꯁꯛꯄꯅꯤ ꯀꯤꯒꯅꯨ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯩꯗꯧꯅꯨꯡꯗ ꯊꯅꯝꯂꯣꯏ ꯑꯃꯁꯨꯡ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯁꯦ ꯑꯗꯨ ꯃꯣꯖꯦꯁꯅ ꯏꯁꯣꯔꯅ ꯃꯣꯖꯦꯁꯇ ꯍꯥꯏꯕꯁꯤ ꯃꯣꯖꯦꯁ ꯌꯦꯡꯉꯨ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯡꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯗꯤ ꯏꯁ꯭ꯔꯥꯑꯦꯜ ꯃꯆꯥꯁꯤꯡꯗ ꯑꯩꯅ ꯅꯣꯏꯗ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯅꯈꯣꯏꯁꯦ ꯏꯖꯤꯞꯇꯒꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯈꯣꯏꯕꯨ ꯏꯟꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯝꯇꯪ ꯃꯨꯟꯅ ꯈꯜꯂꯒ ꯌꯦꯡꯉꯨ ꯃꯣꯖꯦꯁ ꯑꯩꯅ ꯅꯣꯏꯕꯨ ꯏꯟꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯗ ꯆꯍꯤ 90 ꯆꯨꯞꯅꯀꯣ ꯏꯁꯣꯔꯅ ꯍꯥꯏ ꯆꯍꯤ 90 ꯆꯨꯞꯅ ꯏꯁ꯭ꯔꯥꯑꯦꯜ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯣꯖꯦꯁ ꯅꯈꯣꯏꯕꯨ ꯑꯩꯅ ꯁꯦꯟꯅꯕꯤꯔꯀꯥꯟꯗ ꯑꯗꯩ ꯃꯃꯥꯅ ꯃꯆꯥ ꯁꯦꯟꯅꯕ ꯑꯗꯨꯃꯥꯏꯅ ꯃꯄꯥꯅ ꯃꯆꯥ ꯁꯦꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯅꯣꯏꯗ ꯁꯦꯟꯅꯔꯒ ꯂꯥꯛꯄ ꯅꯠꯇꯕ꯭ꯔꯥ ꯃꯥꯅ ꯏꯁꯣꯔꯅ ꯑꯃꯨꯛ ꯑꯁꯨꯃꯥꯏꯅ ꯃꯣꯖꯦꯁꯇ ꯊꯝꯃꯦ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯀꯣ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯅꯣꯏ ꯈꯛꯇ ꯅꯠꯇꯅ ꯏꯁ꯭ꯔꯥꯑꯦꯜ ꯃꯆꯥ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯅꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯔ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯏꯖꯤꯞꯇꯒꯤ ꯃꯈꯣꯏꯁꯤ ꯏꯁꯣꯔꯅ ꯑꯉꯛꯄ ꯃꯥꯒꯤ ꯈꯨꯠ ꯄꯥꯡꯒꯜꯂꯕ ꯈꯨꯠꯇꯨꯅ ꯃꯈꯣꯏꯁꯤ ꯄꯨꯟꯊꯣꯛꯄꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯈꯣꯏꯁꯦ ꯑꯩꯅ ꯅꯣꯏꯁꯦ ꯁꯦꯟꯅꯕꯤꯔꯒ ꯂꯥꯛꯄ ꯄ꯭ꯂꯁ ꯅꯈꯣꯏꯁꯦ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯏꯟꯊꯣꯛꯈꯤꯗꯦ ꯌꯦꯡꯉꯣ ꯂꯝꯕꯤꯗ ꯌꯦꯡꯉꯨ ꯃꯔꯨꯚꯨꯃꯤꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯅꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯈꯣꯏꯒꯤ ꯌꯦꯛꯅꯕ ꯀꯌꯥ ꯑꯃ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯍꯥꯏꯒꯗ꯭ꯔꯥ ꯌꯦꯛꯅꯕ ꯀꯌꯥ ꯑꯃ ꯅꯈꯣꯏꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯅ ꯃꯈꯣꯏꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯅꯈꯣꯏꯒꯤ ꯇꯣꯡꯅꯕ ꯁꯦꯟꯗꯜ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯊꯛꯅꯕ ꯏꯁꯤꯡꯁꯤꯡ ꯑꯩꯅ ꯅꯈꯣꯏꯁꯦ ꯄꯤꯅꯕꯤꯔꯒ ꯑꯗꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯅ ꯃꯩꯕꯨꯟ ꯑꯣꯏꯅꯀꯣ ꯏꯁꯣꯔꯅ ꯃꯩꯕꯨꯟ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯁꯦ ꯂꯝꯖꯤꯡꯕꯤꯕ ꯑꯗꯨꯒ ꯅꯨꯡꯊꯤꯟꯒꯤ ꯅꯨꯡꯁꯥ ꯁꯥꯕ ꯃꯇꯝꯗꯅ ꯂꯩꯆꯤꯟꯅ ꯃꯈꯣꯏꯒꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗꯨ ꯉꯥꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯋꯤꯜꯗꯔꯅꯦꯁꯇ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯅꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯈꯤꯕ ꯅꯠꯇ꯭ꯔꯁꯤ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯣꯖꯦꯁ ꯅꯪ ꯑꯔꯣꯏꯕ ꯃꯇꯝ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯜꯂꯒ ꯌꯦꯡꯉꯨ ꯃꯤꯅꯤꯠ ꯑꯃꯇꯪ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯋꯥꯈꯜꯗ ꯃꯤꯅꯤꯠ ꯑꯃꯈꯛꯇ ꯑꯣꯏꯔꯒꯁꯨ ꯑꯝꯇꯪ ꯃꯨꯟꯅ ꯈꯜꯂꯒ ꯌꯦꯡꯉꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯏꯟꯊꯣꯛꯄꯤꯈꯤꯕ ꯅꯨꯃꯤꯠ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯅꯝꯈꯤꯕ ꯊꯥꯗꯣꯛꯑ ꯆꯠꯈꯤꯕ ꯃꯇꯝ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯗꯨꯅ ꯃꯣꯖꯦꯁ ꯍꯥꯏꯁꯦ ꯃꯣꯖꯦꯁ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯨ ꯃꯣꯖꯦꯁꯅ ꯁꯤꯁꯤꯡꯁꯦ ꯏꯁꯣꯔꯗ ꯊꯥꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯖꯦꯁꯀꯤ ꯄꯨꯟꯁꯤꯗꯁꯨ ꯑꯆꯧ ꯑꯆꯧꯕ ꯑꯉꯛꯄ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯥꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯃꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯐꯖꯕꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯖꯦꯁꯀꯤ ꯄꯨꯟꯁꯤꯗꯁꯨ ꯃꯣꯖꯦꯁꯁꯤ ꯃꯤꯑꯣꯏꯕ ꯑꯃꯅꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯐꯦꯜ ꯑꯣꯏꯕ ꯑꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯁꯣꯟꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯏꯁꯣꯔꯗꯒꯤ ꯐꯦꯠꯐꯨꯜ ꯑꯣꯏꯒꯗꯧꯕ ꯇꯥꯏꯃꯤꯡꯗ ꯑꯣꯏꯍꯧꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤꯁꯨ ꯑꯁꯣꯏꯕ ꯀꯌా ꯑꯃ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯈꯤꯗꯦꯕ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯀꯩꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯏꯁꯣꯔꯅ ꯃꯥꯁꯦ ꯏꯟꯊꯣꯛꯄꯤꯗ꯭ꯔꯤꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯕ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨ ꯃꯁꯤꯡ ꯊꯤꯕ ꯄꯟꯗꯨ 19:19 ꯏꯁꯣꯔꯗꯤ ꯃꯤꯅꯝꯒꯗꯕ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯋꯥꯟꯁ ꯃꯥꯅ ꯍꯥꯏꯈꯤꯕꯁꯦ ꯋꯥꯟꯁ ꯃꯥꯅ ꯋꯥꯁꯛꯈꯤꯕ ꯄꯣꯠ ꯑꯁꯦ ꯀꯩꯗꯧꯅꯨꯡꯗ ꯏꯁꯣꯔꯅ ꯍꯥꯏꯕ ꯂꯩꯇꯦ ꯆꯨꯝꯅ ꯂꯩꯕ ꯏꯁꯣꯔꯅꯦꯕ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯩꯅ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯅꯣꯏ ꯁꯦꯟꯅꯕꯤꯔ ꯂꯥꯛꯈꯤꯕ꯭ꯔꯥ ꯑꯗꯨ ꯅꯣꯏ ꯃꯃꯥꯡ ꯊꯛꯇ ꯌꯦꯡꯉꯨ ꯀꯣ ꯅꯈꯣꯏ ꯃꯃꯥꯡ ꯊꯛꯇ ꯌꯦꯡꯉꯨ
Moses khang natana Jacob Moses adai Christian masasing natraga akhoi samak haitare akhoi gi aran khubam gi mamangda akhoi da miyoi kya amana haitare afo pau aran khubam gi lambi si shona nangai gi damukta pap kopi bagi wari si Jesu Christa na nangai gi damakta usilone sibi khiba pap kopi khibagi wari se akhoi da puhan biraga haitare ko sene mi kya ama sijina na hajina jina khoi da ta kan aran khubam je phangi Jesu Christa jagi ka bi mo kune lausin bagi channel si phaude shona akhoi gi punsi jida thabire miyoi thabire adu sanga da paisa nung sai shona loina prepare taubi adudagi mi kya ama khoi gi mafam da hajina jina khoi gi nakong gi da pho pau ji ta na bi shona simbi aran khubam phangaba matung da joi shona khoi sena bi ba lepti adagi nang aina awana tarba matamda khudong thiba thengnarba matamda adagi problem kya na thallaba matam paisa nungsa gi awaba adagi haksangi adagi wakhalgi laina tongan be hiram khuding mak da hai tare ko khuding mak si di shona nang ai je sena bi ra kana mamang thakki Moses noina sahi nifu amaina noi singbira lakhibudo dumaina khoi punsi da ju ishorna mamang thakdagi aran khubam phangdringai degi horaga khoi senabira lai bam senabira laktabrane khoina ju khange oi khoi awana ke am khoi punsi da thengnegi tawbudo bi shona khoi loina lanthoala kana mathang lanthoala kana lai ko aduna ishona khoi gi punsi da ju tongan ba shogi masa singi punsi da jo aso ba thabak kaya ma tawbi ba se lepte masina jo koina uba phang ngasi phawda magi wasakpi ba se nga ga dum chatli ko haibs aduna hena akoina anauba sahi lakpa matamda natraga anauba punsi makoida akhoi ji khamai chang doino haina khanbai mo to aiga loinari bai shorji aso bo ahing bai shoni ko aduna irai laina 망원다 타자바 탐마코니 짠미나세 아더가 시기 와석비바제 거기 가이동도 까오금제 쇼나이부 가이동다 타나모이고 쇼나이부 가이동 인토이고 아이나 sabamo hungkude matamaga loinari ko hais Moses amade Israel masa singje labuk lam hang kari so laitaba mafam de sing laitaba mafam da sana ba laitaba mafam da moise shona irai laina magi pangal khutuna singbi bangamaga nang amade akhoi family sing isa isu sing natra tongan ba kailo haidar ese Christian family amoy natra tongan ba mi ama oina khoi ji shuna singbi bangamoy da yam khabai Israel masa sing amadi Moses makoi punsi sing biraga nang ai gi punsi ke do sing bi ngam da aduna sigi wasak bi baje nang ai gi oina ba Bible da hairam mi go wasak bi baje koina thaja ba si chap yong na thaja ba thamje sigi wasak bi baje ai gi oiram moi hane khan ba ta ga de Bible na kari ai noina hanga marum ge thaja ba lai ba ta ga de noina anga ko thab ke am to Bible da hai bo wai je koina thaja ba thamje shona ko ji kaidong nungda thanam loi thado oi hasi aduna khoi gi Christian masa mo oi bigi natraga ahing bi sho khrum bagi kwai de gi yamna nungai ba du di kari no ai ga khoi gi shorje ai khoi de gi thanam maga khoi bu thadok pi ramaga sat khi ga da bi shona de khoi gi matam chup da loina ra ga lai bi shona aduna Moses ki maming laukok se Jacob ki maming laukok se aduga nangai gi ming hapsen je 아이기 민이 신지 나하기 민이 신비요 아동기 민이 신비요 시원한 나하고 타남로이 아마송 나하고 타독로이 거기는 시기 와서 비비세 해나 거 아니 한나 아와나 다음다 거기는 닝싱지 쇼르다 프라스나 떠고 마담다 하이자바 마담다 쇼 나하기 와서 비비도 하는 닝싱비요 아이나 두기 와서 비비도 타제요 요 Moses ki punsida Israel masa singi punsida de Moses amadina koi wilderness ki punsida wilderness haibadi marbumi gilam labuk lam hangilam kaisu laitaba mafamda aina noibu sahi ni phusing bi ki noi kaw gano hai ado sida wilderness
ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯔꯚꯨꯃꯤ ꯂꯝ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯈꯟꯕ ꯌꯥꯕ ꯑꯃꯈꯛ ꯂꯩ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯋꯤꯜꯗꯔꯅꯦꯁꯀꯤ ꯅꯠꯇ꯭ꯔꯒ ꯃꯔꯚꯨꯃꯤꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯗꯤ ꯑꯋꯥ ꯑꯅꯥ ꯊꯋꯥꯏꯗ ꯁꯣꯟꯊꯕ ꯊꯋꯥꯏꯗ ꯀꯪꯁꯤꯟꯕ ꯈꯧꯔꯥꯡꯕ ꯑꯗꯒꯤ ꯍꯛꯆꯥꯡꯗ ꯁꯣꯟꯕ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯒꯦꯔꯥ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯦꯔꯥ ꯑꯅꯥ ꯑꯌꯦꯛꯀꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯋꯤꯜꯗꯔꯅꯦꯁꯀꯤ ꯄꯨꯟꯁꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯕ ꯌꯥꯏ ꯑꯋꯥ ꯑꯅꯥꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯤꯜꯗꯔꯅꯦꯁ ꯀꯌꯥꯁꯦ ꯄꯥꯛꯈ꯭ꯔꯕ ꯆꯥꯎꯈ꯭ꯔꯕ ꯆꯍꯤ ꯅꯤꯐꯨ ꯆꯪꯉꯤꯕ ꯁꯥꯡꯉꯤꯕ ꯃꯔꯚꯨꯃꯤꯒꯤ ꯂꯝꯁꯦ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯂꯕ ꯈꯨꯠꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯆꯤꯡꯕꯤꯕ ꯉꯝꯃꯦ ꯏꯁꯣꯔꯒꯤ ꯈꯨꯠ ꯌꯥꯎꯔꯝꯗꯕ ꯇꯥꯔꯗꯤ ꯃꯣꯏꯁꯨ ꯃꯔꯛꯇ ꯑꯗꯨꯝ ꯁꯤꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯣꯏꯁꯦ ꯍꯦꯟꯅ ꯑꯋꯥꯅ ꯃꯔꯛꯇ ꯃꯣꯏꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯄꯥꯟꯗꯝꯗꯣ ꯊꯨꯡꯈꯤꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯒꯤ ꯈꯨꯠ ꯌꯥꯎꯕꯅꯤꯅ ꯋꯤꯜꯗꯔꯅꯦꯁꯁꯦ ꯆꯍꯤ 100 ꯑꯣꯏꯒꯦꯔꯥ ꯆꯍꯤ 1000 ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯒꯦꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕ ꯑꯄꯤꯛꯄ ꯑꯋꯥꯕ ꯑꯣꯏꯒꯦꯔꯥ ꯏꯂꯥꯏ ꯂꯥꯏꯅ ꯊꯦꯡꯅꯕ ꯉꯝꯅꯤ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯣꯖꯦꯁꯀꯤ ꯋꯥꯔꯤ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯋꯥꯁꯛꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯊꯦꯡꯅꯅꯤꯡꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅꯕ ꯌꯥꯏ ꯊꯦꯡꯅꯅꯤꯡꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅ ꯇꯥꯔꯒꯁꯨꯀꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯅꯪ ꯑꯩꯅ ꯈꯨꯔꯨꯝꯃꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕꯁꯤꯁꯨ ꯌꯥꯝꯅ ꯐꯕ ꯏꯁꯣꯔꯅꯦ ꯌꯥꯝꯅ ꯐꯕ ꯏꯁꯣꯔ ꯈꯛ ꯅꯠꯇꯅ ꯌꯥꯝꯅ ꯐꯕ ꯏꯁꯣꯔ ꯈꯛ ꯅꯠꯇꯅ ꯃꯥꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯣꯔꯅꯦꯕ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯏꯁꯨ ꯑꯃ ꯑꯋꯥꯕ ꯑꯃ ꯂꯩꯇꯦ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯆꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯑꯩꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯄꯔꯁꯤꯀ꯭ꯌꯨꯁꯟ ꯂꯥꯛꯑꯔꯣꯏ ꯑꯩ ꯑꯋꯥ ꯑꯅꯥ ꯂꯥꯛꯑꯔꯣꯏ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩ ꯍꯤꯔꯝ ꯀꯌꯥ ꯑꯃ ꯑꯩ ꯂꯥꯛꯑꯔꯣꯏ ꯑꯩꯁꯦ ꯏꯁꯣꯔꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯊꯝꯃꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯋꯥ ꯑꯅꯥ ꯂꯥꯛꯀꯅꯤ ꯑꯅꯥ ꯑꯌꯦꯛ ꯂꯥꯛꯀꯅꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯗꯤꯐꯤꯀꯜꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯋꯥꯠꯄꯒꯤ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯏꯔꯥꯡ ꯊꯣꯛꯄꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯗ ꯏꯁꯣꯔꯅ ꯍꯥꯏꯁꯦ ꯈꯨꯗꯤꯡꯃꯛꯇꯣ ꯅꯪꯅ ꯉꯝꯃꯀꯥꯟꯗ ꯇꯞ ꯇꯞꯅ ꯂꯣꯏꯅꯔꯀꯥꯟꯗ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯅ ꯅꯪꯅ ꯉꯝꯍꯜꯂꯒ ꯆꯠꯀꯅꯤ ꯑꯗꯨꯅ ꯍꯥꯏꯕꯁꯤ ꯅꯪ ꯑꯩꯁꯨ ꯁꯤꯒꯤ ꯊꯥꯖꯕ ꯁꯤꯒꯤ ꯋꯥꯁꯛꯄꯁꯦ ꯑꯁꯤ ꯅꯪ ꯑꯩꯒꯤ ꯑꯣꯏꯅꯕ ꯁꯤꯒꯤ ꯋꯥꯁꯛꯄꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯦ ꯊꯃꯣꯏꯅꯨꯡꯗ ꯊꯝꯁꯦ ꯍꯟꯗꯛ ꯆꯍꯤꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯉꯝꯒꯅꯤꯀꯣ ꯑꯦꯅꯤ ꯊꯣꯛꯅꯤꯡꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯁꯨ ꯄꯔꯁꯤꯀ꯭ꯌꯨꯁꯟ ꯂꯥꯛꯀꯦꯔꯥ ꯑꯃ ꯂꯥꯛꯀꯦꯔꯥ ꯍꯔꯥꯎꯅ ꯑꯩꯈꯣꯏꯒ ꯏꯁꯣꯔꯒ ꯂꯣꯏꯅꯅ ꯑꯄꯣꯁꯇꯜ ꯄꯣꯜ ꯍꯣꯏ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯤꯁꯨꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯑꯋꯥ ꯑꯅꯥ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯍꯔꯥꯎꯅ ꯊꯦꯡꯒꯥꯏꯅꯈꯤꯗꯣ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯕ ꯁꯤꯁꯤꯡꯁꯤꯒꯤꯅꯦ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯇꯣ ꯏꯁꯣꯔꯅ ꯑꯃꯐꯥꯎ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥꯁꯤꯗꯩ ꯊꯥꯡꯗꯣꯛꯑꯒ ꯆꯠꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯒꯅꯤ ꯊꯦꯡꯅꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯥꯎꯔꯀꯥꯟꯗ ꯊꯦꯡꯒꯥꯏꯅꯔꯀꯥꯟꯗ ꯆꯠꯄ ꯉꯝꯒꯅꯤ ꯑꯗꯨꯅ ꯃꯣꯖꯦꯁꯅ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏ ꯃꯔꯚꯨꯃꯤꯒꯤ ꯂꯝꯁꯦ ꯏꯁꯔꯥꯏꯜ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯣꯖꯦꯁ ꯃꯈꯣꯏꯅ ꯆꯠꯄꯗ ꯃꯔꯚꯨꯃꯤꯒꯤ ꯂꯝꯁꯦ ꯏꯁꯣꯔꯅ ꯃꯔꯚꯨꯃꯤ ꯂꯩ ꯅꯣꯏꯁꯦ ꯊꯥꯡꯗꯣꯛꯑ ꯆꯠꯀꯦ ꯍꯥꯏꯅ ꯆꯠꯍꯟꯈꯤꯗꯦ ꯃꯔꯚꯨꯃꯤ ꯃꯔꯛꯁꯤꯗ ꯃꯣꯏꯁꯦ ꯐꯥꯎꯔꯀꯥꯟꯗ ꯆꯠꯍꯜꯂꯦ ꯇꯧꯕꯇꯕꯨ ꯃꯔꯚꯨꯃꯤ ꯃꯔꯛꯇ ꯐꯥꯎꯕ ꯃꯇꯝꯗ ꯏꯁꯣꯔ ꯌꯥꯎꯕꯅꯤꯅ ꯃꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯃꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯒꯤ ꯋꯥꯁꯛꯄꯤꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯒꯨꯝꯁꯤ ꯅꯪ ꯑꯩꯅ ꯈꯨꯔꯨꯝꯃꯤꯕ ꯏꯁꯣꯔꯁꯤ ꯌꯥꯝ ꯐꯕ ꯏꯁꯣꯔ ꯄ꯭ꯂꯁ ꯌꯥꯝ ꯑꯆꯧꯕ ꯏꯁꯣꯔꯅꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ